Haukip Youth Organization na Awareness Alert issue tawkhre. Haukip Youth Organization na thadrop warol amada hairibadi Michael Lamjathang Haukip amadi James Haukip na lusingduna Thadou gi mingda operate tawriba organization sing asi XM and biren ga mari lainai haina phongdorakhre. Hairiba organization sing dudi Thadou NP Manipur, Thadou Youth International, Thadou Community International, Thadou Human Rights Advocacy hairiba sing asini hairi. Hairiba organization sing asina Kuki community gi mayokta aranba pau kaya sandoi haiduna Haukip Youth Organization na warol ama thadurakhre. Naurem Tanorazanda Promising Digital Journalist Award 2026 pikre Manipur gi oina I pau gi lamda thoido hendokna thabak tawriba singdagi khangatlaga Digital Journalism Award ki damak khanbada Naurem Tanorazan Ally Sanayanba paumibu Promising Digital Journalism Award 2026 mana ase Pinaba Khalakhiban Hari Award ase ahanba Manipur Digital Media Conclave 2026 ki tharam ngase Imphal Hotel da pangthokpada award adu Naurem Tanorazanda khusinakhi award adu da sen gi mana certificate amade memento nasingbasu yauri miyamda I pau yauhanbagi manungda jury singna hakpu khangatlaba matungda ngasi Promising Journalist Award 2026 kusinakibane Beyond Silence haiba theme da pangthokiba conclave adu da saknairaba mapaldagi amade Manipur dagi mekiya su saruk yakhe hari PMEGP gi loni maridagi lupalising yankhe lauraga loan amasung margin money suna pibidre hana Manipur Khadi and Village Industries Board ke secretary da wakat khre hari state lenga ki makhada leriba Manipur Khadi and Village Industries Board ki makhada Prime Minister Employment Generation Program PMEGP gi khangatlaba trade singe beneficiary singbu masa masana self employment pijanabagi thabak sing hodok sabang amnabagi damak pifam thokpa scheme asigi loan amasung margin money tanarakpa yauna masiga mari lenaba thabak thoram singi thenkhang khara da beneficiary amamdagi lupa lising yankhai phawbagi sangda lawbi khrabasu makoida pithokpom thokleba loan gi senpham amasung margin money subsidy hojik phawba suna pithokbidre haina beneficiary singna board asigi secretary da aiba wakacherol ama pisin khre hari Kaubro amadi thangjingi khobam ase meitai khaktagi oina Kuki na uribasi lagani Kuki na lamdam asigi yelhaumi na tabana puari kaidawnungda khangloi Kaubro amadi thangjingi laifamda lai khurambada Kuki na ayat akai bibase lamdam sigi yelhaumi da singnabani haina kabu union Manipur na phongdorakhre United Naga Council UNC na Kuki NP Manipur Kim Galoina na ke songlonbu Kuki village kumna legitimizing tabumo on the statement tholbagi damak clarification thamaknaba Inpui Naga Organization ahum haibde All Inpui Students Union AISU Inpui Naga Youth Organization INYO amadi Inpui Naga Women's Union gi president singna khuyek piduna thadropa cherol amada khanghalakle Popular government semdungai da Kuki gi political demand warosin poraknaba takselakle Manipur da popular government ama semnaba honariba sigi mayokta ngarang Sursanpur maharoi singna rally chatkre memorandum ama pisin kre joint students of Sursanpur na sinduna ngara ayuk pung 10 minute ni phurum tabadagi hauduna masing yamlaba mahiroi singna Lamka public ground dagi hauduna Tuibongda laiba district administration office phawba Rally satuna Kuki political demand gi warosin ama poraknaba wafam thamlei Lamka public ground dagi haukiba rally adu wall of remembrance da loisilaba matungda additional DC Sursanpur Semin thangi kuthangda India gi Prime Minister Narendra Modi da memorandum ama pisin ki hari memorandum aduna Manipur da popular government ama semdringe da political gi oiba warosin ama poraknaba demand tawkhi memorandum adu da makhata na 2023 gi May thada gi horakhiba kaluki irang sina maram oiraga administration mathau pangthokpa ngamdabaga loinana mi lising kaya lanjen aduna hojik role camp singda lairi makhoi bu hana masagi yumda hanjil hanbaga loinana political gi oiba warosin ama poraknaba wafam taksilakle hari really adu saruk yakiba mahiro singna we want political solution not popular government justice precise peace justice first power later no solution no rest separation is the only solution amasung respect buffer zone haba warosing eba play card kayasu painakhi hari tribal girls hostel hangdoknaba taksin khre Imphal ke all Lamboland laiba tribal girls hostel laklaba February 19 phawbagi manungda hangdoknaba tribal youth council Manipur TYCM gi council headquarter na taksin khre council asigi maikai dagi Manipur gi governor chief secretary additional chief secretary
Tribal Affairs and Hills Department, Manipur State Commission for Scheduled Tribe amasung Tribal Affairs and Hill Department ta aiba serol sing pisinduna tribal singi oiba nupi gi hostel ase hangtok na bataksin khibani hairi manung hanjin ba amasung arapa maphamdagi lakpa tribal nupi mahiro singi damak hangliba hostel ase state asida 2023 gi ethnic violence thopudagi paramilitary force na laisinduna lakhibani TYCM na hanjin taksin badagi 2025 ki September 29 da state government na mapham ase Thadou kibani madugi matung TYCM Women and Child Wing na mamang sahi ki October 19 amasung December 18 da formal appeal tawduna authority singna hostel gi thabak amuk haunanaba hajekhe adubu hostel gi thabak sing ngasi phawba haudana leiri hairi anoba academic session lakpaga loinana mahiroi singi khudong chadaba sing ko khanaba taksile kariguma mari lenaba authority na TYCM gi demand asi thabak ta onthokta tarabade democratic oiba khongjang sing sangsingani hairi Gari huran ba ani phare hari Imphal West District ki Imphal Police Station konba Kangla Patagi gari huran ba ani phare hana police ki cherol da hairi pharba miyo sing adudi ke Robert sahi kungamari awang khunau melekai amadi MD Tomba yade pok phogden dagi ni hairi makoina ka khulong dagi huralakpa TBS Centra registration number SS01AA409 su phangla hari Rashtrapati Bhavan ki at home ceremony da Manipur ki Paknam Bora Singjuna European Union ki lusingba singbo seba tawki hari President Draupadi Murmu na yumbu oidana Rashtrapati Bhavan na pangthokiba humdraga tare suba Republic Day thorongki at home reception ceremony da chief guest oina sarugya akiba European Council ki President Antonio Costa amasung European Commission ki President Ursula von der Leyen bu Manipur ki masak naraba chinja ama oiriba Paknam Laphutharo Bora amasung Singjuna seba tawkre Astha Lakshmi hana khangnaba awang nongpu ki state sing da tradition amadi culture da ikai khumnaba utuna culinary heritage of India's northeastern region haiba theme da pangthokiba at home gi thoramadu da sarugya kiba athoiba lengbirak pasing da awang nongpo ki tongan ba cultural program yengba ga loinana awang nongpo ki state sing gi masak naiba tradition ama oiriba chinjak sing sem saduna seba tawkibani hari thoramadu gi damak Rashtrapati Bhavan na piba chinjak ki menu gi manungda savory snack item da Manipur gi Paknam Laphu Tharo Bora amasung singju asi mapung oina puthokle haiba menu aduda Laphu Tharo Bora singju amasung namasi karamna semi karamba state ki sinjangno amasung karamna sagadagi haibagi matangda atenba wafam piduna takle haidi athumba items gi manungda su Manipur gi sahau kher yauri masigi mathakta Tripura amadi Assam da chanaba party sapta pitha amasung Tripura da chanaba matabari pera haiba chinja asi yauri haiba chinjak sing asi karamna sem sabagi amasung akhanaba mathel karamna oiribano haibagi matangda su menu aduda mayek sengna iduna khangali haidi Syria da LPG terror group na phumlamba landmine pokhairakpadagi micha manga sikre Syria ge awang thangbada leiba Tisrin amasung Kara Kozak dam ge marakta leiba khunga amada IPG terror group singna phumlamba landmine sing pokhairakpadagi mioi manga sikre haina Aleppo Media Directorate na phongdorakre mioi sing adu masak meum da halakna pa thorang tawringe da landmine adu pokhairakpadagi sikhibani haina su directorate asigi warol amada phongdorakre YPG terror group na mapham adu Thadou satringai gi mamangda misam singi yum singda landmine kya phumduna thamlambani haina su directorate na phongdopaga loinana terror group asina matam chupada misam singi mathakta landaduna su lakhibani Syria da tangdu laita dabagi phiba mayok nariba misam singda Central Committee for Aleppo Response na International Committee of Red Cross amasung Syrian Arab Red Cross ka khusamnaduna chinjak hidak langthak amasung tengbangi polam sing puba humanitarian convoy Ain al-Abar phawba sangsinbada mateng pangki hairi thorang asi Aleppo province na misam singda tengbangi polam sing yawhanabagi thorang dani hairi Hindi lol haihanaba pandamda Mizoram gi school singda Hindi lol ngangba numit thamgadauri mahiroi singbu leba asigi maru oiban lol hena ngangba haihanabagi pandamda Mizoram lengakna state asigi school khudimakta Hindi lol ngangba numit haina numit ama lepthoktuna mahiroi singbu numit asida Hindi lol nganghanduna lol asi hena haihanaba thorang lokhanaba warep laukre hari Mizoram gi school education minister
Balal Thanshaina Phongdokibada Khongthang asi state asigi school education department gi miyeng makhada tha amada amurak implement tawgadabane numit asida mahiroi amadi oja khudimak na yariba makhai Hindi lol da wari sanaduna awang nopok lamda masda lairiba mahiroi singna Hindi lol asi mama lol nattabagi ningthina ngangbang ngamdabadu masung mamanaba singi marakta ngangnaduna amadi oja singa wari saduna hena ngangba hainaba hona hangadabane haike mana makha taraduna Hindi lol asi India ge oinadi yamna maru oiba lol ne ministry na lorakliba khongthang asi mahiroi singi marakta maroi na rural area dagi lakpa mahiroi singda spoken Hindi hena haihannaba lokhatpane Mizoram asi Mizo tribal community na namna khundaba singi state ama oibana ayamba matamda mahiroi sing asi Hindi ka hena ngangdabana amasung lol asida expose tawdabana kona thangda ngangba haitabagi khudong sataba mayaknare khongthang asina mahiroi singda Hindi lol ngangba hengar hangani habagi thajaba lei lenga ki thong asi Hindi lol bu nampuda mahiroi singda nganghannaba honaba nate state asigi official language ti adumak Mizo amadi English lol oikigani haike minister makha taraduna school singda Hindi lol ngangbagi thabak paikhatpa haunaba spoken Hindi gi syllabus asi State Council of Educational Research and Training na semsagani Hindi ngangba numita natana English medium school singda imalol ngangba numit haina numit amasu lepthoktuna local language saukhanaba honagani haike Balochistan da BLA na sathakiba attack da Pakistan ki lanmi tarani thoi shikre kaya amana asopan nangkre Balochistan da Baloch Liberation Army BLA na sathakiba attack da Pakistan ki lanmi tarani thoi shikre kaya amana asopan nangkre hari BLA ki spokesperson Ziyan Baloch na phongdorpugi matungina Balochistan ki Panjagur district of Pakistan ki lanmi amadi BLA ki khulai paiba singa kan moongda pungkia nomai kapna bada Pakistan ki lanmi tarani thoi adu sikhibane Pakistan ki lanmi sing aduna Balochistan da BLA na leiriba lam singda matik saraba lan ki khulai kya paiduna Pakistan ki lanmi sing na sangsena bahona rakhibane adu BLA na Pakistan ki lanmi sing adu sangselak pangamdana bahona rakpadagi nakalani ki marakta lanjau adu thokibane adu BLA ki lanmi sing na yamna kanna hona badagi Pakistan ki lanmi sing kaiduna maning handuna sen kibane haide nakala moramda Balochistan Liberation Front BLF haidiba khulai paiba lop asina su Pakistan ki lanmi sing na leiriba military station kaya da landa aduna paksana mata thohan khre haina BLF ki spokesperson Major Guharam na phongdorakle ningsingba yabadi Pakistan government ki mayokta lan horiba BLA amadi BLF haidiba lan loba sing ase Pakistan ki Balochistan bu maning tamba taiba ama oinaba demand tawduna lakhibane